Islamgi leikolda fugaina shaliba leisa khangsiko ichnau sa ninigi dunyada leinam khangsiko pokminaba sa ninigi dunyada Islamgi leikolda fugaina shaliba leisa khangsiko ichnau sa ninigi dunyada leinam khangsiko pokminaba sa ninigi dunyada Haubana arasta satpana dunyada Haubana jannata satpana dunyada Haubana marifat satpana sariyat Laisa khangsiko ichnau sa ninigi dunyada Lainam khangsiko pokminaba sa ninigi dunyada Islamgi leikonda fugaina shaliba Laisa khangsiko ichnau sa ninigi dunyada Lainam khangsiko pokminaba sa ninigi dunyada Haubana Quran da satpana thamoida Haubana Quran da satpana kalbada Haubana Makkah da satpana Madina da Laisa khangsiko ichnau sa ninigi dunyada Lainam khangsiko pokminaba sa ninigi dunyada Islamgi leikolda fugaina shaliba Laisa khangsiko ichnau sa ninigi dunyada Lainam khangsiko pokminaba sa ninigi dunyada Mawong leikolni Mawong leisuni Mawong leikolni ninigi dunyada Mawong leisaksuni ninigi dunyada Mawong leikolni Mawong leisakni Mawong leikolni ko ninigi dunyada Mawong leisaksuni ninigi dunyada Leisaksu khangda ba leirangdugi leihidi Leisaksu khangda ba leirangdugi leinamdi Hudagi henna khabani ko ninigi dunyada Leisaksu khangda ba leirangdugi leihidi Hudagi henna khabani ko ninigi dunyada Islamgi leikolda fugaina shaliba Laisa khangsiko ichnau sa ninigi dunyada Lainam khangsiko pokminaba sa ninigi dunyada Haubana labukta satpana marketa Haubana labukta satpana marketa Laisa khangsiko ichnau sa ninigi dunyada Haubana nasukta satpana zagruta Haubana nasukta satpana zagruta Lainam khangsiko pokminaba sa ninigi dunyada Haubana labukta satpana marketa Haubana labukta satpana marketa Laisa khangsiko nungsiba sa ninigi dunyada Haubana nasukta satpana zagruta Haubana nasukta satpana zagruta Lainam khangsiko pokminaba sa ninigi dunyada Laisa khangsiko ichnau sa ninigi dunyada Islamgi leikolda fugaina shaliba Laisu senda ba laikongdu da pamlunu Laisu senda ba laikongdu da pamlunu Pamduna ngairu ganu da phangloi mapu Laisu senda ba laikongdu da pamlunu Laisu senda ba laikongdu da pamlunu Pamduna matam manghanganu phangloi mapu mabu Laisu pa khoi muda Laisu pa khoi muda Leirangi leisak hang hausi
lahi suppa khoi muda leirang lei sak hanghausi amal tauriba miyoi du da amal gi tarikat tam haurasi amal tauriba miyoi du da amal gi tarikat tam haurasi islam gi lei kol da fugai na shaliba leisa khangsko isnau sa ni gi dunya da leinam khangsko pokmina ba sa ni gi dunya da kauri su khangda ba miyoi du gi manakta kauri su khangda ba miyoi du gi manakta phamduna matam manghan ni gi dunya da kauri su khangda ba miyoi du gi manakta kauri su khangda ba miyoi du gi manakta phamduna matam manghan ni gi dunya da asman da ahmad jamin da na muhammad asman da ahmad jamin sidna muhammad ahmad ahmad mustafa la ilaha illallah nure muhammadin sallallahu la ilaha illallah islam gi lei kol da fugai na shaliba leisa khangsi ko isnau sa ni gi dunya da islam gi lei kol da fugai na shaliba leinam khangsi ko pokmina ba sha ni gi dunya da fakir su kayani duber su kayani fakir su kayani duber su kayani mawong gi fakir ni gi dunya da mawong gi tarkis ni ko ni gi dunya da fakir su kayani duber su kayani fakir su kayani duber su kayani mawong gi fakir ni gi dunya da mawong gi tarkis ni ko ni gi dunya da islam gi lei kol da fugai na shaliba leisa khangsi ko isnau sa ni gi dunya da leinam khangsi ko pokmina ba sha ni gi dunya da haubana arasta satpa na dunya da haubana jannata satpa na dunya da haubana marifat satpa na sariyat haubana quran da satpa na thamoida haubana makada satpa na madina da leisa khangsi ko isnau sa ni gi dunya da leinam khangsi ko pokmina ba sa ni gi dunya da